Lantoksari Tilotama Nai Henna Nungsina Pamjamanba Wari asi hawbadagi lobe phawba tabiduna isagi apam pamda kamel box ta thambiramu loyena channel asina makha tana miyamgi damak nungairaba wari kya puduna lakchage subscribe tawsinbiyo Police ki interrogation room da makut amadi makhong punduna phamhaliba Inspector Binod aina khutta chayama parga wahang pahungli Inspector Saib hawjikti aseng badu loina haidopana pharagani nangna hena khanglibaduni police ki medicine si criminal singi nungye ba wafam kuding mapu loina othokhanba ngamba police ki hita nahan makhaidi masigi medicine si nangna mingona pijaramban adubu ngashidi nangna amuk chaga dawre charaba matungda othokpaga chadringai othokpaga karambana hena phabage charabasu chadrabasu othokpa haibadudi soidrabane criminal kayana police ki medicine chabada oikiba Kshtrimayamdu mahak masana khangki ukibanina Inspector Binod tu kibana masa taiphet taki police ki interrogation cell da kanagi sumari jel khabu oikide haibashi khangladuna Inspector Binod na akhakpa leitana loina haidolaki mahak masamakna thokiba thodok khudimaki wari singado amata chithadna leram sir aine Tilotama urubadagi punamakki thokribani mahaki sumut basaktam urubada ai punga ngaki apapatagi wakhal pun tungkoinaki tungda kari oirakani habagi khanthapki cha yamna nemki mabu ai tagi oninki ma tabu phanglabadi haiduna khudimakse aina pakthokibani mase aina mabu henjana nungsiruba henjina pamsilubadi thokibani amaromda ai hakse masi ki chairak tu phungmuda matik chap charabani ai samak nasu chairak tu phangba pamjare siba kidre hengwingba phawdre adubu linna makul changlamdai chungthoki haibagum aigisu aroi pungpham sida aral mangamdana isana isabu minam janingdre hojikti ai sirabusu changlabusu achumbagi maike de leningne sir karimta chingna bigino ai ha asengbudo loina haijake matamdo ai laikitraba Rakesh ki machunupi binaga yam kanna nungsinari chumna nungsinaba nate achet pamadi kaya amuk thamduna nungsinabani taseng hairabdi aikhoyuni luhongde habita mangaide adubu maki masakti khara watlabasu mabudi aina nuksiki ai punsi makna simbiraki aduna hojikti tawbimal khangdaba haibedusu ai hakna tahore maha Pashagi awat palit imungi mat poksabi machanupini adunabu magi mapana ai hiki taksi yawni hawjiti ha kaya de ningum khidrabno asawa habisina kaya da lekha ta halaba matam kharedi ai ha mak yam shawninki mangode laptoninki maramdi pasha paiba imungi miyosingsi nupa burabsu nupi burabsu mibu miyunu udabagi makhogi singita chiliba igi sabti yakrabasani Taksi kasi wang sanga pasyan kudimang yagani haibigi matoma masi kitang haibda sarna dumpa tapiro asum na mongodagi lapthuk ni lady ngaida noma Tilotama bu thinaki mabu urub nimit tudagi magi wakal tahotuna leki aduga binagi wakalan nongmologi tapna mami samlaki mahak kadai waidikino karamba nupino haibda tiket pahorki tikelakpadagi khangraki magi mapung thokko jonchu Ayah, Tilotama yam nungsiki, yam supamjaki. Pambai kya season odana, ay namangoda propose kaya toki. Adubu, yaba kau ka laikite. Maduda ayah, yam na penchakite, yam na sukwaranki. Masana yadrabasu, namduna aygi oigi habigi wakalla plan kaya toki. Adubu, maduki kudong sabasu mana ka tikite. Toyok nung mahak, yam na singba nupini. Nupi yama oina. Sakta natara matik magunchu yamna cheli oi makhadi makataw asumna mabul lumlingai magi aching matangja yenglingai noma ikhang khangodana mahang Dayanand chenki luhongbusu athuba matamda hongki aihak yam shonki thamoida prok chaki ngaprum mamaida kujin sikpata hobudra ai laithakide hui yangawa mogum oiki o chingning lakpagum aishu o bu khanang nalki nakong sida
karamtagi khonje taningkide sir papina papki thabak ama togi ningbada isorna mating pangi habse ai yaning sir miyoy bagi ta sasi thokdaba leirabdi insin mama yawbasani numittuda aina kari tawsigena khalinge yamna ningthijaba wakhalam pharki madudi kariguma Dayanand si hatpa ngamlebadi Tilotama ai soidan oigini haina wakal asiga mangoneraga plan ama semle aduga thabak asi pangthokpada ai iteng pangnaba yamdrabada miyoy ani changani matusu thirubda thuyong wan thoktre maramdi achauba senfam ama pigani haina thajalabi matungta yarki numit hek tabaga ai isagi karda aina nekpa makhoi aniga loinena ai khoi ohum Dayagi yumlon namda laki luhongbadu nupa mayumda hongmrina thoidokna mi yamamde Daya hoiki thungaldegi main road lomda khachik thung sakhthoga u pambi mahuri u pambi adugi maya nang thongjalalaga mamaina main road lomda olaga gari du khamle loinena maningi thong ani disu lokto tuna thamle maramdi mahakpu mahum adudagi putokpada second ama phawgi matam changdanaba pumnamak asi ai plan gi matung ina tawkibani luhong boloikre Dayanand khongrok pri setun thokpagi matam aduda tanja adu sana naba hana sem saduna thamliba aigi mi amana kari kari no hajinduna mabu thajalaga aigi car tamna puraki aina amambagi khudong chaba lorga matun longdagi laklaga torofom tairaba rumaluduna manchinda menchilaga chingshinduna car gi maning thangba sitta phamanki thabak adu aduki matik thuna tawki aduga loinana kapthoklaba tenjai gi matogum mafamdudagi aigi car du yang thodorki car manungda mahaki makhong magut kanna punsilami pangai lami da tholoklaga achikpa lamhang amada phajana gyan talaga phuki shokanki mahana gyan manglingi hankhibadu aina pamkide maramdi aina natak ama sanagadabasu mahagna babok oiningbadagi maramdi mabu hatlibasi kana kanano haibasi masana khangjanaba amadi aroibagi pungpamda matat oiba wahina mingolda tamjanaba natraga iduna thamjahunaba ahanbada aikhoi ohungi maikum upsilami aduga mahak ot naiki mahakna gyan macet manglapagi matamudra aina baira kes bai kanta nabanagi chawroba matingdagi aigi ningba haibdu thungle matam kayagi mamangdagi maglakba manglan abu ngasi mangphawna hale marup anibu aina hainingai leitan thakachari sak manaso aphaw saradana masigi natagasi aina sanangbagi maramdi mamangda Dayanand magi ponsuyari libida khangobuni ai yeknababu migishu matam amagi yeknaba oirambuda madugi khudong sabdu aina numit asida lawkibni maduna mihat padu aingon chingnabagi mohota brekamda chingnakinaba masimbaksu chap san thoki Dayanand masagi ina Bikram Rakesh amadi kantagi ahubam mayektu che masit namadi iduna makut kanna pairamki madunoma Tilotama search thanglapagi aduwaida aingon ulamki mahaki wari tana ai sarunga polki adu masi punma asi phajillaga amuksu hanglami yamna manik sumna haire ado masida yawriba video clip sidi nangna sana namra atupa mana namra maduda mahakna isana di karamna namgani sir isana thuna walang isana karamna thakadra haina khumna ami aini sum khanbada masi aigi anekpa mi ani dudagi amana loda namhau oirangda mali maduna aibu blackmailing tawba yanaba fare dudi nangi mateng pangli bani dudi kana kana no sir ai pharabina makhoi anisu chena handaba yade natra nang na sabu police officer natro nang magna unquestionable oba question do aingon da mu hangnak liba ain gi meeting da makhoi ni sumara leirabani dandi phangdaningai walite dandi pikpa chawbadudi mana tawruba marali matungin gadaba khangaba mabani bang aigi khada leba constable ngaktani thangboy amati chandra aduga mi hatpada sinna khulaidudi ha matam leba khibikta aigi belda yaliba makhum pan thang macha duni sir aduga Rakesh ki misi duna kamdauba nangna mi hatpado khangi praman oiba yaba document wati haibaduna kamdauba hayune sir hojikti loludana kanatre haidon gamina loina haidok sarake
ꯑꯁꯦꯡꯕ ꯗꯣꯀꯨꯃꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯃꯤꯍꯥꯠꯄ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯝꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ to kill two birds with one stone ꯍꯥꯏꯕꯗꯨ ꯇꯥꯟꯅꯕ ꯀꯔꯤ ꯑꯗꯨꯅ ꯀꯔꯝꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯥꯔꯅ ꯈꯪꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯩ ꯂꯣꯏꯅꯃꯛ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯃꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯐꯝꯅꯤ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯑꯁꯤꯒꯤ ꯆꯩꯅꯥꯁꯤ ꯈꯥꯡꯕ ꯉꯝꯂꯣꯏ ꯇꯁꯦꯡꯅ ꯉꯁꯤ ꯑꯩꯍꯥꯛꯄꯨ ꯃꯤꯍꯥꯠꯄ ꯇꯥꯍꯜꯂꯤꯕꯁꯤ ꯆꯩꯅꯥ ꯑꯁꯤꯅꯅꯤ ꯃꯔꯝꯗꯤ ꯗꯌꯥꯅꯟꯕꯨ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯃꯃꯥꯡꯗ ꯃꯗꯨꯗ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯀꯔꯝꯕ ꯀꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯌꯥꯅꯟ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟ ꯏꯁꯝ ꯁꯝꯅꯈꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯗꯌꯥꯅꯟ ꯍꯥꯠꯄꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯥꯒꯠꯂꯝꯗꯕ ꯌꯥꯏ ꯋꯥꯐꯝꯗꯨꯗꯤ ꯁꯤꯅꯤ ꯁꯥꯔ ꯕꯤꯀ꯭ꯔꯝ ꯔꯥꯀꯦꯁ ꯑꯃꯗꯤ ꯀꯥꯟꯇ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯥꯊꯤꯕ ꯑꯃꯁꯨꯅꯤ ꯃꯄꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯀꯅꯥꯅ ꯀꯔꯤꯕꯨ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯉꯥꯛꯆꯥꯎ ꯊꯦꯛꯄ ꯉꯥꯛꯇꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯋꯥꯡꯃꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯑꯒ ꯃꯈꯣꯡꯅ ꯇꯦꯕꯜꯗ ꯊꯥꯡꯒꯠꯂꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯉꯥꯡꯁꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯔꯥꯀꯦꯁꯅ ꯑꯃꯨꯛꯀꯁꯨ ꯏꯍꯦꯟ ꯍꯦꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯕꯤꯀ꯭ꯔꯝꯗꯒꯤ ꯔꯥꯀꯦꯁꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯚꯣꯠ ꯀꯥꯔꯤꯕꯁꯤꯗ ꯔꯥꯀꯦꯁꯀꯤ ꯃꯄꯥ ꯙꯅꯕꯤꯔꯒꯤ ꯃꯄꯥꯅ ꯀꯥꯕꯅꯤ ꯑꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅꯁꯨ ꯙꯅꯕꯤꯔꯕꯨ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯏ ꯑꯗꯨꯅꯕꯨ ꯅꯍꯥꯟ ꯔꯥꯀꯦꯁ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯃꯁꯥꯃꯛꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯈꯥꯛꯂꯝꯃꯤꯕ ꯑꯗꯨꯅꯤ ꯁꯥꯔ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯕꯤꯅꯥꯒ ꯃꯔꯤ ꯂꯩꯅꯔꯦ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯝꯈꯤ ꯃꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯇꯨꯀꯠꯆꯕꯗꯒꯤ ꯕꯤꯅꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯁꯥꯔ ꯋꯥꯐꯝꯁꯤꯡꯗꯨ ꯑꯩ ꯇꯝꯖꯒꯦ ꯅꯈꯣꯏꯅ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯐꯝꯁꯤꯡꯁꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯋꯥ ꯃꯆꯦꯠ ꯑꯃꯨꯛ ꯐꯥꯎꯕ ꯉꯥꯡꯗꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯠꯇꯨꯗ ꯔꯥꯀꯦꯁꯅ ꯍꯨꯏ ꯅꯪꯒꯤ ꯍꯨꯏ ꯍꯥꯏꯒꯦꯅꯦ ꯅꯠꯇꯦ ꯅꯪꯅ ꯐꯪꯂꯤꯕ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞꯁꯤ ꯀꯌꯥ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯤꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯌꯥꯒꯗꯕ ꯑꯩꯅ ꯀꯨꯜꯂꯨ ꯍꯥꯏꯔꯒ ꯀꯨꯟꯒꯗꯕ ꯑꯩꯅ ꯈꯣꯡꯉꯨ ꯍꯥꯏꯔꯒ ꯈꯣꯡꯒꯗꯕ ꯄꯩꯁꯥꯕꯨ ꯐꯪꯂꯕꯗꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯠꯇ꯭ꯔꯣ ꯁꯛ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯂꯦꯝꯖꯅꯐꯝ ꯃꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯖꯕ ꯁꯥꯔꯤ ꯑꯩ ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯑꯣꯏꯔꯕꯁꯨꯅꯦ ꯅꯪꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯩ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩ ꯅꯇꯤꯛ ꯅꯄꯥ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯈꯟꯊꯅꯕꯒꯤ ꯀꯣꯛ ꯌꯥꯎꯗꯕ ꯃꯥꯜꯂꯤꯅꯦ ꯁꯥꯔ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯆꯤꯟ ꯇꯨꯝꯕ ꯌꯦꯇꯨꯝ ꯑꯃꯅ ꯍꯛꯆꯥꯡꯗ ꯆꯛ ꯆꯛ ꯊꯤꯜꯂꯛꯄ ꯇꯧꯈꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯌꯩꯕꯗꯅ ꯅꯥꯕ ꯐꯥꯎꯈꯤ ꯈꯨꯗꯛꯇ ꯊꯃꯣꯏꯅ ꯋꯥꯁꯛꯈꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯕꯨꯡꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯆꯟꯅꯨꯄꯤ ꯕꯤꯅꯥꯗꯁꯨ ꯆꯞ ꯆꯥꯅ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯕ ꯑꯣꯏꯔꯕ ꯀꯥꯟꯗ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯃꯈꯣꯏꯒꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯅꯥꯄꯜ ꯀꯥꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯏꯪꯊꯅ ꯂꯩꯕ ꯉꯝꯈꯤꯗꯦ ꯑꯃꯨꯛꯀꯁꯨ ꯈꯟꯈꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧ ꯎꯠꯇꯨꯅ ꯕꯤꯅꯥꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯔꯥꯀꯦꯁꯀꯤ ꯋꯥꯍꯩꯗꯨꯅ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯏꯆꯦꯜ ꯊꯩꯈꯤ ꯃꯁꯤꯅ ꯑꯩꯅ ꯔꯥꯀꯦꯁꯇ ꯊꯝꯂꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯣꯛꯄ ꯉꯝꯂꯣꯏ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯄꯦꯜꯂꯣꯏ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯕꯤꯅꯥ ꯂꯧꯔꯨꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯕꯤꯅꯥꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯧꯈꯤ ꯁꯥꯔ ꯏ ꯊꯛꯂꯨꯔꯕ ꯀꯩꯅ ꯏꯒꯤ ꯏꯈꯧ ꯂꯥꯡꯕ ꯇꯠꯇꯅ ꯐꯥꯎꯕꯒꯨꯝ ꯃꯤ ꯍꯥꯠꯂꯨꯔꯕ ꯑꯩꯅ ꯅꯍꯧꯅꯅ ꯃꯤ ꯑꯃꯃꯨꯛ ꯍꯥꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯥꯎꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯤꯡꯂꯛꯈꯤ ꯁꯥꯔ ꯔꯥꯀꯦꯁꯄꯨ ꯀꯔꯝꯅ ꯍꯥꯠꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯇꯝꯖꯒꯦ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯗꯤ ꯊꯨꯅ ꯇꯧꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛꯀꯤ ꯗ꯭ꯔꯃꯥ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯊꯧꯕꯥꯜꯒꯤ ꯕꯁ ꯁ꯭ꯇꯦꯟ ꯑꯃꯒꯤꯅ ꯁ꯭ꯇꯦꯖ ꯑꯣꯏꯔꯒ ꯁꯥꯟꯅꯈꯤꯕꯅꯤ ꯃꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗꯅꯤ ꯁꯥꯔ ꯏꯪꯂꯤꯁ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥ ꯃꯎ ꯐꯔꯕ ꯑꯩꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯍꯨꯝꯗꯅ ꯅꯣꯡꯊꯥꯡꯅ ꯀꯨꯞꯄꯒꯤ ꯃꯇꯧꯒꯨꯝ ꯔꯥꯀꯦꯁꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯗꯨꯅ ꯑꯩꯒꯤ ꯀꯥꯔ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ ꯃꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯣꯔꯛꯈꯤ ꯃꯗꯨ ꯎꯃꯥꯏꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯔꯛꯂꯒ ꯌꯦꯅꯥꯎ ꯑꯃ ꯆꯦꯜꯂꯒ ꯄꯨꯈꯤꯕꯒꯨꯝꯅꯤ ꯊꯕꯛꯇꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯌꯥꯡꯅ ꯇꯧꯈꯤꯕꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯕ ꯅꯪꯍꯧꯗꯦ ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯕꯒꯨꯝ ꯑꯃꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯈꯤ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯄꯪꯕꯁꯤꯗꯅ ꯊꯝꯂꯝꯈꯤ 100 km/h ꯃꯌꯥꯗ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ ꯗꯌꯥꯅꯟꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯁꯨ ꯂꯝꯍꯥꯡ ꯑꯃꯗ ꯄꯨꯔꯛꯈꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯑꯩꯅ ꯑꯩꯒꯤ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯩꯊꯈꯤ
ꯑꯗꯨꯒ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯍꯥꯛꯄꯨ ꯊꯨꯅ ꯄꯨꯂꯤꯁꯇ ꯈꯨꯟꯖꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯗꯦꯝ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯌꯥꯗ ꯊꯝꯂꯝꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯥꯔ ꯑꯩꯅ ꯈꯟꯊꯍꯧꯗꯕꯗꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯅ ꯐꯖꯕ ꯋꯥꯈꯜ, ꯐꯖꯕ ꯊꯕꯛ ꯑꯃꯠꯇ ꯐꯥꯎꯔꯛꯇꯦ꯫ ꯂꯣꯏꯅꯅ ꯊꯕꯛꯀꯤ ꯐꯜꯁꯨ ꯑꯐꯕ ꯑꯣꯏꯗ꯭ꯔꯤꯕꯁꯤꯅꯤ ꯁꯥꯔ꯫ ꯑꯩꯍꯥꯛ ꯏꯟꯁꯄꯦꯛꯇꯔ ꯕꯤꯅꯣꯗꯀꯤ ꯀꯟꯐꯦꯁ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯇꯥꯕꯗ ꯆꯃꯝꯅꯕ ꯄꯣꯛꯈꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯒꯤ ꯋꯥꯈꯜ, ꯁꯥꯒꯤ ꯁꯥꯖꯠꯀ ꯏꯔꯣꯏꯅꯅ ꯆꯠꯂꯤ꯫ ꯈꯖꯤꯛꯇꯪ ꯈꯟꯊꯍꯧꯗꯕ, ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗ ꯁꯥ ꯑꯣꯜꯂꯛꯄ ꯀꯨꯏꯈꯤꯗꯦ꯫ ꯃꯤꯑꯣꯏꯕꯅ ꯁꯥ ꯑꯣꯜꯂꯛꯄꯁꯤꯗꯤ ꯀꯌꯥꯗ ꯁꯥꯊꯤꯈ꯭ꯔꯕ, ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯈꯪꯎꯊꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯕ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯈꯨꯗꯥꯡ ꯄꯤꯐꯝ ꯅꯥꯏꯍꯟꯈ꯭ꯔꯕ꯫ ꯃꯍꯥꯛꯀꯤ ꯀꯟꯐꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯡꯕꯣꯏ ꯑꯃꯗꯤ ꯆꯟꯗ꯭ꯔꯁꯨ ꯐꯒꯠꯇꯨꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟ ꯂꯧꯊꯔꯕ ꯃꯇꯨꯡꯗ ꯖꯦꯜ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛ ꯕ꯭ꯔꯤꯀꯝꯅ ꯗꯌꯥꯑꯅꯟꯗ ꯆꯥꯅꯕ ꯍꯧꯔꯛꯈꯤꯕ? ꯃꯁꯤ ꯗꯌꯥꯒꯤ ꯗꯥꯏꯔꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ, ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯕꯤꯅꯣꯗꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯆꯝ ꯗꯌꯥꯅ ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯌꯥꯝꯅ ꯂꯥꯛꯆꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯀꯣꯟꯅ ꯃꯃꯩꯗ ꯂꯨꯅ ꯇꯤꯟꯅꯕ ꯌꯥꯕ꯭ꯔꯥ? ꯆꯨꯝꯅꯇ ꯆꯥꯅꯕ ꯅꯠꯇꯦ, ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯖꯣꯕ ꯐꯥꯎꯕ ꯑꯣꯐꯔ ꯇꯧꯗꯨꯅ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯇꯥꯕꯗ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯅ ꯀꯔꯝ ꯇꯧꯕꯖꯥꯠꯅꯣ? ꯑꯩ ꯃꯁꯤ ꯌꯥꯝꯅ ꯈꯪꯂꯛꯈꯤ꯫ ꯑꯩꯍꯥꯛ ꯅꯣꯡꯃ ꯕꯤꯀ꯭ꯔꯝꯒꯤꯗ ꯆꯠꯇꯨꯅ ꯃꯁꯥꯃꯛꯀ ꯎꯅꯈꯤ꯫ ꯑꯅꯥꯟꯕ ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯑꯩꯅ ꯕꯤꯀ꯭ꯔꯝꯗ, ꯃꯔꯨꯞ, ꯂꯥꯟꯅ ꯈꯟꯕꯤꯕꯗꯤ ꯌꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ꯫ ꯁꯣꯝꯅ ꯗꯌꯥꯑꯅꯟꯒ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯈ꯭ꯔꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯆꯥꯅꯈꯤꯕꯅꯣ? ꯆꯨꯝꯅꯇ ꯆꯥꯅꯕ ꯅꯠꯇꯅ ꯗꯌꯥꯑꯅꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯂꯣꯏꯅꯕꯒꯤ ꯃꯇꯧ ꯑꯃ, ꯃꯁꯤꯕꯨ ꯃꯔꯨꯞꯀꯤ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤꯅꯣ? ꯆꯨꯝꯃꯤ ꯗꯤ.ꯑꯦꯁ.ꯄꯤ. ꯁꯥꯍꯦꯕ, ꯑꯩꯍꯥꯛ ꯗꯌꯥꯑꯅꯟꯗꯅ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯆꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯈꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯃꯥꯟꯅꯗꯦ, ꯁꯟ ꯈꯨꯗꯤꯡꯃꯛ ꯁꯟ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ꯫ ꯊꯥꯖꯔꯨꯗꯕ ꯑꯗꯨꯃꯛꯅꯁꯨ ꯗꯤ.ꯑꯦꯁ.ꯄꯤ. ꯁꯥꯍꯦꯕꯅ ꯉꯁꯤ ꯍꯪꯂꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯈꯜꯂꯛꯈꯤ, ꯈꯟꯊꯅꯅꯕꯒꯤ ꯄꯥꯡꯒꯜ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯟꯅ ꯌꯥꯎꯔꯛꯑꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯒꯗꯕ ꯑꯃꯅ ꯏꯀꯥꯏꯗ꯭ꯔꯒ ꯏꯀꯥꯏꯔꯣꯏꯗꯕ ꯃꯐꯝꯗ ꯌꯥꯝ ꯏꯀꯥꯏꯅꯩ꯫ ꯃꯗꯣ ꯗꯌꯥꯑꯅꯟꯗꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯎꯠꯈꯤ꯫ ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯕꯨ ꯊꯥꯒꯠꯂꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯉꯥꯡꯅꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ꯫ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏꯔꯦ꯫ ꯐꯔꯝꯕꯗꯒꯤ ꯐꯠꯇꯕ, ꯐꯠꯂꯝꯗꯕꯗꯒꯤ ꯐꯔꯛꯄꯁꯨ ꯑꯗꯨꯝ ꯉꯥꯡꯅꯔꯦ꯫ ꯃꯁꯤꯗ ꯊꯣꯏꯅ ꯉꯛꯄꯤꯒꯅꯨ, ꯊꯥꯖꯗꯕꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯑꯔꯤꯕ ꯏꯇꯤꯍꯥꯁ ꯑꯃꯗꯤ ꯄ꯭ꯔꯃꯥꯟꯅꯆꯤꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯈꯔ ꯈꯤꯠ ꯅꯝꯅ ꯄꯥꯏ ꯍꯥꯏꯕ ꯇꯥꯏ꯫ ꯃꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯁꯥꯕꯩꯇꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯏꯔꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤ꯫ ꯃꯪꯒꯣꯜ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯆꯠꯄꯗꯒꯤ ꯑꯆꯨꯝꯕ ꯆꯠꯄꯅ ꯈꯔ ꯍꯦꯟꯕ꯭ꯔꯥ ꯈꯜꯂꯦ꯫ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗ ꯁꯛꯇꯤꯁꯨ ꯂꯩ꯫ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯩꯊꯦꯜꯗ ꯂꯩꯕ ꯌꯣꯟꯕ ꯌꯥꯗꯦꯗꯅ꯫ ꯑꯩꯁꯨ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯈꯔꯁꯤꯗ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯤꯁꯛꯇꯨ ꯑꯣꯏꯕ ꯌꯥꯏꯀꯣ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯒ ꯆꯥꯅꯔꯨꯕꯅꯔ ꯀꯔꯤꯅꯣ, ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈꯤ, ꯌꯥꯝꯅꯁꯨ ꯄꯦꯟꯖꯈꯤ꯫ ꯑꯗꯨꯅ ꯍꯥꯏꯗꯣꯛꯈꯤ, ꯑꯗꯣꯝꯗꯤ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯔꯦ꯫ ꯁꯥꯎꯗꯕ ꯑꯃꯗꯤ ꯈꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯋꯥꯡꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕꯁꯤꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯁꯣꯝ ꯁꯣꯏꯗꯅ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯗꯤ.ꯑꯦꯁ.ꯄꯤ. ꯁꯥꯍꯦꯕꯅ ꯑꯩꯕꯨ ꯍꯦꯟꯅ ꯊꯥꯒꯠꯄꯤꯔꯦ꯫ ꯊꯥꯒꯠꯄꯒꯤ ꯍꯔꯥꯎꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯖꯗꯦꯀꯣ꯫ ꯊꯥꯒꯠꯄꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ꯫ ꯐꯔꯦ, ꯃꯔꯨꯞꯅ ꯍꯔꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯋꯥꯐꯝ ꯑꯝꯇ ꯍꯪꯖꯈꯤꯒꯦꯕ꯫ ꯇꯥꯛꯄꯤꯌꯨ, ꯀꯔꯝꯕ ꯋꯥꯐꯝꯗꯅꯣ? ꯔꯥꯀꯦꯁꯀ ꯀꯥꯟꯇꯒ ꯌꯥꯝꯅ ꯅꯛꯅ ꯇꯤꯟꯅꯈꯤ ꯍꯥꯏꯅ ꯇꯥꯖꯩ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯔ ꯂꯥꯞꯅꯔꯦ ꯍꯥꯏꯅꯁꯨ ꯇꯥꯔꯦ꯫ ꯃꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯑꯃꯨꯛꯇ ꯈꯪꯖꯒꯦꯕ꯫ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯗꯤ ꯂꯩꯇꯦ꯫ ꯆꯨꯝꯅ ꯁꯨꯝ ꯃꯥꯒꯤ ꯋꯥꯈꯜ ꯆꯦꯟꯖ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯥꯏ ꯇꯦꯝꯄꯔꯗꯤ ꯐꯖꯅ ꯑꯣꯏ꯫ ꯑꯩꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯣꯝꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯇꯤꯟꯅꯕ ꯐꯪꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤ꯫
Makhadi tarik ngaibiyu Tilotama 10 suba saruk Dayanand na Hakchak ani thoklaga Lakpa. Wari asina miyamda kari message piri habadu makhagi comment box ta thambiramu loinana piri ba kanabasing adu khak loksin biyo.